Morning, my dear student. Kung ngasidi, kung lirik sige, paragi. Teret suba para maming na Chtthok sa Chtsingi Pambei. Hariba para si kung ngasi, nay na si. Aduga kung na para sige mamang si digi adumag kang mangamlay madude para si kung na dyan na riba pumadan na dyan na si na riba Pambei singay tayo. Adugi maram din. Para si haudring nga mangoy na ay na nakoy ginapamda para sige samlapa warul karadang tamge madude ako'y nagkangi kain ngayda mama ngayda ako'y nagtsaka tukto ni mamang didi Chtthok sa Chtsingi Pambei siya ako'y na sasing kudamoy na rabada sagol gumba hindi kataha gumba sugumda tunglaga dyan na rabda mo'y da tunglaga ako'y na poche wero adigi mi wero tunglaga mapamamanda yung mapamamanda Chtthok sa Chtsingi sinirami adubo hojikti chocolate matungina science and technology chocolate matungina kuina tongan ba Pambei kya sinare koda mo nyara bada car bus aeroplane train etc ko snatching ba maramaduna kuina karamna ahong balak pa adu makoyi kana brising sina karino haimdo kuina sige parasida kupna tingtijana khangmangam gani fare ko dude parasi koi paminersi parasi paw madamda kuina nasagi isa-isagi lirik tu imangda phaktoklaga thamlagadi amuk hena kanaba phangani khale horsuka dudi parase paramaming Chtthok sa Chtsingi Pambei tari chuba parani yengusi mamangaida Chtthok sa Chtsingi Pambei yamna chawkhatlamdi ko haibadi han mamangai haibadi thaingi matam haibani tamdudi khoi Chtthok sa Chtsingi Pambei yamna chawkhatlamde lambi su yamna phalamde koi lambi ji hojik yamna nungaire koila thadana ko yamna nungaire chatpada lekom thoktre adubu mamangai didi asumna toramde napi singbi mongsong su yamna lerami koi khangi ko mongsong adi kai asongba mafam haitare chingi lamdam dana asongba umang yamna lerami maroina chingi lamuragadi amuk hena asongba mafam nungai tabse amuk helame aduna chatpada khudong thiba yamna thoknarame चप्पा मतम सोंगबनिना साकै चिंबा याय नत्रगना लंबी फतबना मरम ओरगा चटपद यामना खुदोंग चारमदे को अयाम्बा मतमदा खोंगना चटनरम को Chtthok sa Chtsingi Pambei से लेतब मरमना अखोइना खोंगसिना खोइगी सागी पालेब खोंगनी से सिसिना मरोइबा चटपगी पांबई ओइनरमेबा करिगुमबदा सगोल तुंगदुना चटनरमी करिगुम मतमदा खोइना सगोल तुंगदुना हेक चटनी aduga sagol tongduna chat pa habsi kenu ko expensive di kre paisa yamna changi sagol mi khudi mak sagol se leiba ngamde aduga thamna ba sungam naramde ko aduna khara angam kangbu khara khaktan sagol da tongduna chanaram aduga sangari tongduna su chanaram sangari ti khangbra sangari habdi san singna chingba khogi cart haitare ko maningda khogi chaka ani palaga kangkhong palaga magi khogi pot punaba gari amagumna saruk ama yawi adubu koina san gari koi ko aduga san gari tongduna su chanarami ising da chatpana hi tongnarami to ising da chatke hargana koina hi se tongduna chatpa haujisu loktak pate hi tongduna chanari ko haujisu loktak pate koi ba chatpa matamda su hi se tongge hairagadi tongba dumak phangi ko patang dong yengsi hojikti Chtthok sa Chtsingi Pambei yamna chawkhatle sina kaila sina hojiki matam gena hojikti kedore yamna chawkhat khre isingi lambi da chanaba engine panba achou bai hi thorakle ko isingi lambi da chetki haina gadi koi mama ngai da isi khunna holaga chanarami dana adu natraga su koina hojikti engine paladi khunna hona bagi mathau tararoi tongani nungaina aduga yangna su chatpa ngamnani yantari ko aduna isingi lambi da chadaba engine panba achou ba hi thorakle achouba steamer amasung jahaz tungduna chatnare ko sina isingda chatpa yamba chatpa ngamba khoigi gari haitare isingi gari ne steamer amasung jahaz ko achouba jahaz ko ni khani ko ising manung da su submarine tungduna
ꯆꯠꯄ ꯌꯥꯔꯦ ꯁꯕꯃꯦꯔꯤꯟ ꯈꯪꯉꯤꯀꯣ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯨꯞꯄꯒ ꯆꯠꯄ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯒꯥꯔꯤꯗꯨꯅ ꯀꯔꯤ ꯀꯧꯕ ꯁꯕꯃꯦꯔꯤꯟ ꯀꯧꯏ ꯒ꯭ꯌꯥꯟ ꯇꯥꯔꯅꯤꯀꯣ ꯁꯕꯃꯦꯔꯤꯟ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯏꯁꯤꯡꯒꯤ ꯃꯅꯨꯡꯁꯤꯗ ꯂꯨꯞꯄꯒ ꯎꯍꯟꯗꯅ ꯆꯠꯄ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯒꯥꯔꯤꯅꯦꯕ ꯁꯤꯅ ꯌꯥꯔꯦꯀꯣ ꯅꯣꯡꯊꯛꯀꯤ ꯂꯝꯕꯤꯗ ꯑꯦꯔꯣꯄ꯭ꯂꯦꯟ ꯇꯣꯡꯗꯨꯅ ꯆꯠꯄ ꯌꯥꯔꯦ ꯑꯗꯩ ꯃꯊꯛꯀꯤ ꯂꯝꯕꯤꯗ ꯌꯥꯝꯅ ꯌꯥꯡꯅ ꯆꯠꯅꯤꯡꯉꯒꯅ ꯑꯩꯈꯣꯏꯅ ꯑꯦꯔꯣꯄ꯭ꯂꯦꯟ ꯇꯣꯡꯗꯨꯅ ꯆꯠꯄ ꯌꯥꯔꯦ ꯑꯦꯔꯣꯄ꯭ꯂꯦꯟꯗꯤ ꯌꯥꯝꯅ ꯌꯥꯡꯅ ꯄꯥꯏꯕ ꯉꯝꯃꯤ ꯀꯣ ꯑꯦꯔꯣꯄ꯭ꯂꯦꯟꯗꯤ ꯌꯥꯝꯅ ꯌꯥꯡꯅ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯊꯨꯅ ꯆꯠꯄ ꯉꯝꯃꯦꯕ ꯀꯪꯐꯥꯜꯒꯤ ꯂꯝꯕꯤꯗ ꯆꯠꯅꯕꯒꯤ ꯄꯥꯝꯕꯩ ꯌꯥꯝꯅ ꯂꯩꯔꯦ ꯀꯪꯐꯥꯜꯗꯁꯨ ꯀꯪꯐꯥꯜ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯦꯟ ꯂꯩꯃꯥꯏꯗ ꯍꯥꯏꯇꯥꯔꯦ ꯁꯣꯔꯣꯛꯇ ꯆꯠꯅꯕ ꯄꯥꯝꯕꯩꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯌꯥꯝꯈ꯭ꯔꯦ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯕꯗ ꯑꯣꯛꯇꯣ ꯂꯩꯔꯦ ꯀꯥꯔ ꯂꯩꯔꯦ ꯕꯁ ꯂꯩꯔꯦ ꯇ꯭ꯔꯛ ꯂꯩꯔꯦ ꯃꯌꯥꯝ ꯂꯩꯈ꯭ꯔꯦꯕꯀꯣ ꯑꯁꯤꯅꯤ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ ꯈꯔ ꯌꯦꯡꯁꯤ ꯔꯦꯜ ꯒꯥꯔꯤ ꯀꯣ ꯇ꯭ꯔꯥꯝ ꯒꯥꯔꯤ ꯇꯣꯡꯕ ꯌꯥꯏ ꯕꯁ ꯚꯦꯟ ꯇꯣꯡꯕꯁꯨ ꯌꯥꯏ ꯀꯣ ꯇꯣꯡꯕ ꯌꯥꯏ ꯇꯥꯇꯥ ꯁꯨꯃꯣ ꯇꯥꯇꯥ ꯃꯦꯖꯤꯛ ꯑꯣꯇꯣ ꯔꯤꯛꯁꯣ ꯅꯠꯇ꯭ꯔꯒ ꯑꯦꯀꯥ ꯒꯥꯔꯤꯁꯨ ꯆꯠꯄ ꯌꯥꯏ ꯑꯩꯈꯣꯏ ꯁꯤꯗ ꯑꯦꯀꯥ ꯒꯥꯔꯤ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯁꯥꯏꯀꯜꯁꯦ ꯀꯣ ꯁꯥꯏꯀꯜꯁꯦ ꯑꯩꯈꯣꯏꯅ ꯀꯩ ꯀꯧꯏ ꯑꯦꯀꯥ ꯒꯥꯔꯤ ꯀꯧꯏ ꯑꯗꯨꯅ ꯀꯪꯐꯥꯜꯗ ꯆꯠꯀꯦ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯄꯟꯈ꯭ꯔꯤꯕ ꯄꯥꯝꯕꯩ ꯃꯌꯥꯝꯁꯦ ꯁꯤꯖꯤꯟꯅꯕ ꯌꯥꯏꯕ ꯍꯧꯖꯤꯛꯇꯤ ꯂꯩꯅꯨꯡꯗ ꯁꯨꯔꯨꯡ ꯍꯨꯠꯂꯒ ꯃꯦꯇ꯭ꯔꯣ ꯇ꯭ꯔꯦꯟꯁꯨ ꯆꯦꯜꯂꯦ ꯀꯣ ꯑꯃꯨꯛꯀꯁꯨ ꯅꯍꯥꯟꯒꯤ ꯃꯦꯇ꯭ꯔꯣ ꯇ꯭ꯔꯦꯟ ꯍꯥꯏꯕꯗꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯃꯅꯨꯡꯁꯤꯗ ꯁꯨꯔꯨꯡ ꯑꯣꯏꯅ ꯍꯨꯠꯂꯦꯗꯅ ꯑꯗꯨꯒ ꯆꯦꯟꯕ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯇ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯇ꯭ꯔꯦꯟꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯌꯥꯡꯉꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯦꯇ꯭ꯔꯣ ꯇ꯭ꯔꯦꯟꯁꯤꯡ ꯑꯁꯤ ꯃꯔꯨꯑꯣꯏꯅ ꯆꯥꯎꯈꯠꯄ ꯃꯐꯝꯁꯤꯡ ꯁꯍꯔꯁꯤꯡꯗ ꯂꯩ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯆꯥꯎꯈꯠꯄ ꯁꯍꯔꯁꯤꯡꯗꯤ ꯃꯤꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯇꯥꯕ ꯃꯔꯝꯅ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯑꯣꯏꯅ ꯂꯝꯕꯤ ꯁꯦꯝꯕꯁꯦ ꯌꯥꯝꯅ ꯈꯨꯗꯣꯡ ꯆꯥꯗꯕ ꯑꯣꯏꯕ ꯑꯗꯨꯅ ꯂꯩꯅꯨꯡꯗꯗꯤ ꯑꯩꯈꯣꯏ ꯃꯤ ꯂꯩꯅꯗꯦꯀꯣ ꯑꯗꯨꯅ ꯂꯩꯅꯨꯡꯁꯤꯗ ꯁꯥꯔꯒꯗꯤ ꯑꯩꯈꯣꯏ ꯖꯒꯥꯁꯨ ꯀꯜꯂꯅꯤ ꯑꯗꯨꯒ ꯀꯅꯥꯃꯠꯇꯁꯨ ꯗꯤꯁꯇꯔꯕ ꯇꯧꯔꯣꯏꯕ ꯑꯗꯨꯅ ꯂꯩꯅꯨꯡꯗ ꯆꯦꯟꯕ ꯇ꯭ꯔꯦꯟꯗꯨꯕꯨ ꯑꯩꯈꯣꯏꯅ ꯀꯩ ꯀꯧꯕ ꯃꯦꯇ꯭ꯔꯣ ꯇ꯭ꯔꯦꯟ ꯍꯥꯏꯔꯒ ꯈꯪꯉꯤ ꯌꯥꯅꯤꯀꯣ ꯃꯦꯇ꯭ꯔꯣ ꯇ꯭ꯔꯦꯟ ꯍꯥꯏꯕꯅꯤꯀꯣ ꯆꯠꯊꯣꯛ ꯆꯠꯁꯤꯟꯒꯤ ꯄꯥꯝꯕꯩꯁꯤꯡ ꯑꯁꯤꯅ ꯄꯣꯠ ꯆꯩ ꯄꯨꯊꯣꯛ ꯄꯨꯁꯤꯟꯁꯨ ꯇꯧꯏ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯒꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯇꯣꯡꯗꯨꯅ ꯆꯠꯂꯤꯕ ꯒꯥꯔꯤ ꯃꯌꯥꯝꯁꯦ ꯃꯣꯏꯅ ꯀꯩꯗꯧꯕ ꯄꯣꯠ ꯆꯩꯁꯨ ꯑꯩꯈꯣꯏ ꯄꯨꯔꯒ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃꯗ ꯆꯠꯄ ꯌꯥꯏ ꯁꯤꯅ ꯀꯩꯗꯧꯏ ꯑꯩꯈꯣꯏ ꯄꯣꯠ ꯆꯩꯁꯦ ꯌꯥꯝꯅ ꯂꯥꯏꯅ ꯃꯐꯝ ꯑꯃꯗ ꯌꯧꯍꯟꯕ ꯉꯝꯃꯤ ꯅꯠꯇ꯭ꯔꯒꯅ ꯄꯨꯔꯛꯄ ꯉꯝꯗꯣꯏꯅꯦꯕ ꯑꯩꯈꯣꯏ ꯌꯨꯝꯗ ꯀꯣ ꯇ꯭ꯔꯛ ꯇꯦꯝꯄꯣ ꯔꯦꯜ ꯒꯥꯔꯤꯅꯆꯤꯡꯕ ꯄꯣꯠ ꯄꯨꯏ ꯀꯣ ꯍꯥꯏꯔꯤꯕ ꯇ꯭ꯔꯛ ꯇꯦꯝꯄꯣ ꯔꯦꯜ ꯒꯥꯔꯤꯁꯤꯡꯁꯤꯅ ꯀꯩꯗꯧꯏ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯄꯨꯔꯛꯏ ꯏꯁꯤꯡꯗ ꯖꯍꯥꯖꯅ ꯌꯥꯝꯅ ꯂꯥꯞꯄ ꯃꯐꯝꯗꯒꯤ ꯌꯥꯝꯅ ꯂꯨꯝꯕ ꯄꯣꯠ ꯄꯨꯅꯩ ꯀꯣ ꯑꯩꯈꯣꯏ ꯖꯍꯥꯖ ꯍꯥꯏꯕꯁꯤ ꯀꯩꯅꯣ ꯏꯁꯤꯡꯗ ꯆꯠꯄꯅꯤ ꯏꯁꯤꯡꯒꯤ ꯂꯝꯕꯤꯗꯒꯤ ꯑꯩꯈꯣꯏꯅ ꯑꯊꯥꯞꯄ ꯃꯐꯝꯗꯒꯤ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯃꯌꯥꯝ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝꯅ ꯑꯃꯨꯛꯇꯪꯗ ꯏꯁꯤꯡꯒꯤ ꯂꯝꯕꯤꯗ ꯃꯣꯏꯅ ꯄꯨꯔꯒ ꯂꯥꯛꯑꯦ ꯑꯊꯨꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯑꯦꯔꯣꯄ꯭ꯂꯦꯟꯁꯨ ꯄꯣꯠ ꯄꯨꯅꯩ ꯀꯣ ꯌꯥꯝꯅ ꯊꯨꯒꯦ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯑꯦꯔꯣꯄ꯭ꯂꯦꯟꯒꯤ ꯈꯨꯠꯊꯥꯡꯗ ꯑꯦꯔꯣꯄ꯭ꯂꯦꯟꯒꯤ ꯃꯇꯦꯡꯅ ꯄꯣꯠ ꯆꯩꯁꯦ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃꯗ ꯄꯨꯊꯣꯛ ꯄꯨꯁꯤꯟꯒꯤ ꯊꯕꯛꯁꯤ ꯇꯧꯏ ꯄꯥꯝꯕꯩ ꯄꯨꯝꯅꯃꯛ ꯑꯁꯤ ꯃꯤꯑꯣꯏꯕꯅ ꯁꯥꯕꯅꯤ ꯀꯣ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯄꯟꯈ꯭ꯔꯤꯕ ꯍꯥꯏꯈ꯭ꯔꯤꯕ ꯃꯌꯥꯝꯁꯤ ꯀꯅꯥꯅ ꯁꯥꯕꯅꯣ ꯑꯔꯣꯏꯕꯗꯗꯤ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕ ꯑꯁꯤꯅ ꯁꯥꯕꯅꯦꯕ ꯅꯪ ꯑꯩꯈꯣꯏꯒꯨꯝꯕ ꯃꯤꯑꯣꯏꯕꯁꯤꯅ ꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯍꯌꯦꯡ ꯆꯥꯎꯔꯒ ꯑꯦꯔꯣꯄ꯭ꯂꯦꯟꯒꯨꯝꯕ ꯁꯥꯕ ꯉꯝꯕ ꯃꯤꯑꯣꯏꯁꯤ ꯃꯤꯑꯣꯏꯕꯒꯤ ꯂꯧꯁꯤꯡꯅ ꯄꯨꯊꯣꯛꯄꯅꯤ ꯑꯗꯣ ꯉꯁꯥꯏꯒꯤ ꯃꯥꯅ ꯁꯥꯔꯛꯂꯤꯕ ꯃꯌꯥꯝꯁꯦ ꯀꯔꯤꯅꯅꯣ ꯃꯥꯒꯤ ꯂꯧꯁꯤꯡꯅ ꯍꯥꯏꯕꯗꯤ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯑꯗꯨꯅꯅꯤꯀꯣ ꯃꯤꯑꯣꯏꯕꯅ ꯍꯣꯠꯅꯕ ꯀꯟꯕꯒꯤ ꯃꯍꯩꯅꯤ ꯇꯣ ꯁꯤꯅꯁꯨ ꯀꯔꯤ ꯍꯥꯏ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯂꯛꯏꯕ ꯃꯌꯥꯝꯁꯤ ꯃꯤꯑꯣꯏꯕꯅ ꯍꯣꯠꯅꯕꯗꯒꯤꯅꯦꯕ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯀꯔꯤꯒꯨꯝꯕ ꯂꯥꯏꯔꯤꯛꯇ ꯅꯠꯇ꯭ꯔꯒꯅ ꯑꯐꯕ ꯊꯕꯛꯇ ꯑꯩꯈꯣꯏꯅ ꯍꯣꯠꯅꯔꯒꯗꯤ ꯇꯧꯕ ꯉꯝꯗꯕ ꯂꯩꯔꯣꯏ ꯑꯃꯁꯨꯡ ꯃꯥꯏ ꯄꯥꯛꯄꯁꯨ ꯑꯗꯨꯃꯛ ꯑꯣꯏꯕ ꯉꯝꯒꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯣꯠꯅꯕ ꯂꯦꯞꯀꯨꯝꯁꯤ ꯑꯐꯕ ꯊꯕꯛꯇ ꯄꯨꯛꯅꯤꯡ ꯆꯪꯁꯤ ꯀꯣ ꯑꯗꯨꯒ ꯏꯁꯥꯅꯁꯨ ꯊꯥꯖꯩ ꯃꯗꯨꯗꯤ ꯅꯈꯣꯏ ꯄꯨꯝꯅꯃꯛꯁꯨ ꯂꯣꯏꯅꯃꯛ ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯒꯅꯤꯀꯣ ꯑꯁꯨꯝꯅ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯄꯔꯥꯁꯤ ꯂꯣꯏꯁꯤꯜꯂꯁꯤ ꯃꯊꯪꯒꯤ ꯄꯔꯥꯗ ꯑꯃꯨꯛ ꯍꯟꯅ ꯑꯅꯧꯕ ꯄꯔꯥ ꯑꯃꯒ ꯂꯣꯏꯅꯅ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯔꯁꯤꯀꯣ ꯊꯦꯡꯛ ꯌꯨ ꯑꯣꯜ